mayam ngasisu breakfast ideas ki yerumgi mathel ama pura la ay yamna sulaiba thuna zu hauba yaba masi turkish breakfast ta yamna yawba Menemen haiduni ko aduga masi sashuka ga khenani sashuka sna ko gi poach egg ki type ta pulap pulap thada idina sina scramble eggs ki type ta ko gi thugai raga thada duine ba aduga base idea budi chapmane aduda koina lawdoi se khamena simba lawrani aduga ko gi asangba bell pepper gumba dagi simla mirch gumba se lawba yai adu ha tawraga koina mase phazana olive oil natraga or any oil nangna apambaduda ngobirani ko aduga sigi khitang patharak patanja smaina yamna ju pathan bayade haute bandadi aduga sigi tanjas da yerumno akoina phazana ottoine haibidi kani mapum moin thada roibasdadi yerumse akoida kokcheba yena kokchebane adu yamna phazare color se aduga phazana thugai birani akoina ko omelette hobda thugai bigi type to aduga ngasai gi akoina base to aidi ising di kitang happy ko yerum kahani otpada aduna yerum gi phazaba dagi hawbaze heleba aduga sigi matang sida ko gi veggies sida koina hazanga sagi yerumze thadarani aduga ngaktang kahani kupsala thamamdai sida kitang sogolak pai tanja da akoina cheese hap toineba ko cheese se optional di oi adubu hapna di hawdi hawe aduga noina cheese slice hap ke zu yai cheddar cheese layer zu hap pa yai mozzarella di kitang pet male nuaite aduga smaina tawra ngaktang kuppaga thamaga ba black pepper gumba dagi thum nang kitang watla zu chining bodo dum loina chairaga smaina bread ka chaba yamna hawe aduna mayam su soidina mase try tawbiyo yamna su laiba thuna su adum hawba yaba aduga angangi tawgena ko gi moro kumba je dum khara handhara loredana aduga chap sare si breakfast ki